United States na Israel gi Meechang Da Leptuna Iran gi Mapham Ahum da air strike Chathakhre HAINA US ki President Donald Trump na PHONGDORAKLI mahak na hai Iran na paikhalakliba nuclear program sing asi khudong thiningai oirakpadagi khongthang asi paikhalakpani hairi Hiram asigi matangda Iran lengaki maikaidagi wafam amata haujik phawbagi oina phongdorakpa leitri IRNA news na piba report amagi matung inna US na Chathakiba attack sing adu Iran gi Fordo Isfahan amadi Natangsta leiba nuclear site sing dani hairi adum oinamak attack sing adugi matangdadi report asina mayek sengna pandri Panba yabadi haukiba chayol amarom asida Israel na Iran da air strike chathaduna Iran gi air defense amadi offensive missile gi mapangal sonthahalaba matungda lan asida US na hakthengnana yawshilakibani American amasung Israeli officials singna phongdorakpagi matung innadi American stealth bomber amasung kilogram 1,600 ga chawnga lumba bunker buster bomb sing sizinaduna attack chatharabadi underground da lotuna thamliba Iran gi nuclear program sing su mapung phana mang takhan bangamgani hairi President Trump na phongdorakiba wafam sing adugi matung inna attack aduda B2 stealth bomber sing sizinaki haiba khangbangamle adumoinama karamba makhalgi bomb sing sizinakibage haibadi chapchana khangbangamdri White House amasung Pentagon gi maikaidagisu operation sing adugi matangda mayek sengna phongdorakpa leitri President Donald Trump na social media da thagalakpa post amana hai Iran gi nuclear site ahumda US na maipak na attack Chathakhre Mapham sing adudi Fordo Isfahan amadi Natangsta leiba nuclear site sing dani Haujik US ki plan khudingmak Iran airspace ki wangmada paithorakle target sing adugi manungda primary site ama oiriba Fordo da full payload bomb sings thadaduna attack Chathakhi attack aduda sizin nakiba US ki plan sing asoi angam yaudana US tamna halakhre haina su post asina makhatari atopa post amada President Donald Trump na hai haujik oiriba phibam asi United States of America Israel amade malem pumbagi oina puwarida sagonaduna lehauragadaba mikup amane maram aduna Iran na lan asi loishin khibada ayaba pifam thoi haidi